ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 28 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯒꯥꯔꯤꯗꯨꯗ ꯀꯥꯍꯜꯂꯤ. ꯇꯞꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯕꯤꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠ ꯑꯗꯣꯝꯗ ꯃꯥꯁꯨ ꯀꯥꯈꯠꯇꯨꯅ ꯐꯝꯂꯤ. ꯊꯣꯏꯕꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯇꯦ. ꯑꯔꯅꯕ ꯒꯥꯔꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯦ. ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩ. ꯋꯥꯔꯤ ꯉꯥꯡꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯔꯛꯂꯤ. ꯆꯨꯝꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ. ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯂꯤ. ꯂꯝꯕꯤꯗꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ. ꯊꯣꯏꯕꯤꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯥꯍꯟꯅꯤꯡꯕꯅꯤ. ꯃꯁꯥꯗꯨ ꯌꯦꯡꯕꯗ ꯆꯣꯛꯊꯅ ꯎꯕꯗꯨꯗ, ꯑꯗꯨꯕꯨ ꯍꯥꯏꯔꯨꯕ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕ ꯈꯪꯅꯕꯗꯨꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯑꯣꯖꯥꯗ ꯀꯣꯜ ꯇꯧꯔꯛꯂꯤ. ꯑꯣꯖꯥꯁꯨ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯄꯣꯀꯦꯠꯇꯒꯤ ꯀꯣꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ. ꯑꯔꯅꯕꯀꯤ ꯑꯣꯏꯔꯝꯕꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯃꯤꯆꯤꯅ ꯌꯦꯡꯗ ꯁꯥꯌꯦꯡ ꯅꯝꯂꯒ ꯍꯧꯒꯠꯀꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯁꯂꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯃꯣꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯪꯈ꯭ꯔꯦ. ꯊꯣꯏꯕꯔꯥ ꯄꯥꯏꯌꯨ. ꯃꯣꯆꯥ ꯂꯂꯛꯀ ꯇꯧꯔꯗꯨꯅ ꯀꯩ ꯄꯥꯎ ꯃꯣꯆꯥ ꯐꯣꯟꯗꯨ ꯄꯥꯏꯌꯨꯅꯦ. ꯃꯣꯆꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ. ꯚꯥꯏ, ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯑꯩ ꯌꯧꯔꯛꯑꯅꯤ. ꯃꯣꯆꯥ ꯉꯛꯅ ꯅꯪ ꯂꯥꯛꯑꯕ ꯑꯉꯥꯡꯗꯨꯗꯤ? ꯑꯔꯅꯕ ꯊꯣꯏꯕꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯗꯨꯅ ꯃꯥꯕꯨ ꯊꯤꯜꯂꯛꯄꯅꯤ. ꯐꯣꯟꯗꯨ ꯂꯥꯎ ꯊꯥꯗꯣꯛꯎꯅꯦ ꯃꯣꯆꯥ. ꯃꯣꯆꯥ ꯐꯣꯟ ꯑꯗꯨ ꯂꯥꯎ ꯊꯥꯗꯣꯛꯂꯤ. ꯕꯤꯖꯣꯏꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯨꯅ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯆꯥꯗꯨ ꯍꯥꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯁꯂꯥꯏꯒꯤ ꯋꯥ ꯃꯊꯛ ꯊꯪꯅ ꯆꯠꯄ ꯌꯥꯗꯕꯅ ꯇꯨꯃꯤꯟ ꯈꯥꯡꯂꯤ. ꯐꯔꯦ, ꯌꯧꯔꯛꯅꯕ ꯇꯧꯔꯣ. ꯊꯣꯏꯕ. ꯄꯥꯎꯍꯜ. ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ? ꯌꯧꯔꯛꯑꯅꯤ. ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯌꯧꯔꯛꯂꯅꯤ ꯍꯥꯏꯔꯤꯕꯁꯦ? ꯁꯤꯅꯥꯏꯗꯅꯤ ꯄꯥꯎꯍꯜ. ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ. ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯨꯝꯗ ꯄꯨꯔꯛꯎ. ꯕꯤꯖꯣꯏ, ꯂꯩꯃ, ꯗꯦꯃꯤꯀꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯁꯂꯥꯏꯗ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯂꯤ. ꯑꯔꯅꯕ ꯇꯞꯅ, ꯄꯥꯎꯍꯜ, ꯑꯩ ꯃꯥꯕꯨ ꯊꯤꯟꯕ ꯂꯥꯛꯄꯅꯤ. ꯁꯤꯅꯥꯏꯗ ꯂꯥꯛꯑꯒꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯔꯛꯎ. ꯄꯥꯎꯍꯜ. ꯊꯣꯏꯕ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪ ꯑꯅꯤꯔꯛ ꯍꯟꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ? ꯑꯔꯅꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ? ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯕꯥꯅꯤꯃꯛ ꯌꯨꯝ ꯌꯧꯔꯛꯅꯕ ꯇꯧ. ꯑꯩꯈꯣꯏ ꯅꯣꯏꯕꯨ ꯉꯥꯏꯔꯝꯒꯦ. ꯊꯝꯃꯣ. ꯁꯂꯥꯏ ꯀꯣꯜ ꯑꯗꯨ ꯀꯛꯂꯗꯨꯅ ꯃꯣꯆꯥꯗ ꯄꯤꯔꯛꯂꯤ. ꯃꯃꯥ, ꯆꯥꯅꯕ ꯇꯧꯁꯤ. ꯂꯩꯃꯒ ꯅꯕꯥꯅꯤꯁꯨ ꯂꯣꯏꯁꯤꯜꯂꯨ. ꯃꯣꯆꯥ, ꯚꯤꯛꯇꯔ, ꯅꯪ ꯌꯥꯝꯕꯨꯡ ꯆꯧ ꯂꯥꯛꯃꯤꯟꯅꯔꯣꯀꯣ. ꯄꯥꯎꯍꯜ. ꯑꯆꯧꯕ. ꯄꯥꯕꯨꯡ. ꯑꯉꯥꯡꯁꯤꯡ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯍꯥꯟꯅꯕ ꯌꯧꯅꯕ ꯇꯧꯁꯤ. ꯍꯣꯏ. ꯒꯥꯔꯤꯗꯨ ꯇꯞꯅ ꯈꯥꯝꯂꯛꯄꯗꯨꯗ ꯊꯣꯏꯕꯤ ꯑꯔꯅꯕ ꯌꯦꯡꯂꯛꯂꯤ. ꯊꯣꯏꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯄꯥꯎꯍꯜꯅ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯔꯛꯑꯣꯅ ꯍꯥꯏ. ꯄꯥꯎꯍꯜꯒꯤ ꯋꯥ ꯍꯤꯛꯇꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯦ. ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯊꯧꯅꯥꯗꯨ ꯂꯩꯔꯒ ꯀꯔꯤꯒꯤ ꯃꯤꯅ ꯉꯥꯡꯕ ꯇꯥꯏꯅꯣ? ꯉꯝꯅꯕ ꯂꯥꯟꯊꯦꯡꯅꯗꯧꯅꯤ. ꯁꯤꯅꯥꯏ ꯆꯠꯂꯣ ꯍꯥꯏꯁꯤꯅꯤ. ꯑꯔꯅꯕ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯂꯤ. ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯁꯥꯎꯔꯤ. ꯃꯃꯥꯏꯗꯨ ꯃꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯐꯝꯂꯤ. ꯅꯪꯒꯤ ꯌꯨꯝꯗꯔ ꯅꯪꯕꯨ ꯊꯤꯜꯂꯣ ꯍꯥꯏꯔꯤꯕꯁꯦ? ꯅꯪ ꯑꯩ ꯄꯨꯔꯤꯁꯦ ꯀꯥꯏꯗꯅꯣ? ꯁꯤꯅꯥꯏꯗ ꯄꯨꯒꯦꯅ ꯈꯟꯕꯅꯤ. ꯌꯥꯔꯣꯏꯗꯧꯔꯤ. ꯌꯥꯗꯕ ꯌꯥꯔꯣꯏ. ꯌꯥꯍꯟꯗꯧꯅꯤ. ꯁꯤꯅꯥꯏ ꯇꯝꯅ ꯊꯧꯗꯧꯅꯤ. ꯊꯣꯏꯕꯤ, ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕꯗꯤꯅꯦ ꯑꯣꯏꯊꯣꯛꯂꯔꯣই. ꯅꯪꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ. ꯁꯤꯅꯥꯏꯗ ꯆꯪꯂꯒ ꯃꯕꯣꯛ ꯍꯣꯏ, ꯏꯃꯥꯁꯤ ꯍꯣꯏꯗ ꯅꯪꯕꯨ ꯊꯤꯟꯍꯜꯂꯒꯦꯅ ꯈꯟꯕꯅꯤ. ꯊꯣꯏꯕꯤ ꯁꯥꯎꯅ, ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯖꯠ ꯈꯜꯂꯛꯄ꯭ꯔꯥ? ꯉꯔꯥꯡꯅ ꯀꯔꯤꯒꯤ ꯈꯟꯕꯤꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯈꯜꯂꯤꯕ? ꯑꯩ ꯀꯩꯝ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ. ꯅꯪꯅꯕꯨ ꯐꯥꯕꯅꯤ. ꯅꯊꯧꯅꯥ ꯎꯠꯄꯅꯤ. ꯌꯦꯡꯒꯦ ꯅꯪꯒꯤ ꯊꯧꯅꯥꯗꯣ. ꯌꯨꯝꯗ ꯅꯪꯅ ꯊꯤꯟꯒꯗꯧꯅꯤ ꯍꯥꯏꯁꯤꯅꯤ. ꯊꯣꯏꯕꯤꯁꯨ ꯅꯤꯡꯉꯥꯏ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯤ. ꯑꯔꯅꯕ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ. ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯒꯦ. ꯏꯁꯥꯃꯛꯅ ꯊꯤꯟꯒꯦ. ꯑꯗꯨꯕꯨ ꯅꯪ ꯋꯥꯐꯝꯁꯤꯃꯗꯤ ꯍꯥꯟꯅ ꯌꯦꯟꯅꯈꯤꯁꯤ. ꯀꯩ ꯋꯥꯐꯝ? ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕ ꯃꯇꯝꯗ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯒꯗ꯭ꯔꯥ? ꯃꯗꯨꯃꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯈꯜꯂꯨꯔꯅꯨ. ꯑꯔꯅꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯗꯥꯏꯔꯦꯛ ꯊꯧꯔꯛꯂꯤ. ꯂꯝꯕꯤꯗꯨ ꯁꯤꯅꯥꯏ ꯆꯠꯄꯒꯤ ꯃꯥꯏꯀꯩ ꯑꯣꯏꯗ꯭ꯔꯤ. ꯊꯣꯏꯕꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯞꯉꯥꯡ ꯉꯥꯡꯂꯛꯂꯤ. ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯌꯣꯡꯕ? ꯅꯈꯨꯠ ꯆꯠꯂꯦꯅ ꯑꯩꯕꯨ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕ. ꯅꯪ ꯈꯪꯅꯤꯕ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ. ꯅꯪ ꯌꯦꯡꯉꯣ ꯍꯥꯏꯁꯤꯅꯤ ꯅꯪ. ꯑꯔꯅꯕ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯗꯦ. ꯒꯥꯔꯤꯗꯨ ꯍꯥꯟꯅꯗꯒꯤ ꯁ꯭ꯄꯤꯗ ꯍꯦꯟꯅ ꯀꯟꯅ ꯊꯧꯔꯛꯂꯤ.
ꯀꯞꯂꯝꯕ ꯊꯣꯏꯕꯤꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯒꯥꯔꯤꯗꯨꯒꯤ ꯁ꯭ꯄꯤꯗ ꯑꯗꯨꯗ ꯀꯤꯔ ꯃꯥꯜꯂꯤ꯫ ꯀꯞꯄꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ, ꯁꯣꯔ ꯍꯣꯟꯕꯗꯨ ꯐꯥꯎꯕ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗ ꯐꯝꯈ꯭ꯔꯦ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯑꯔꯅꯥꯞꯀꯤ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯒꯦꯠ ꯑꯆꯧꯕ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯑꯔꯅꯥꯞ ꯒꯥꯔꯤ ꯑꯗꯨ ꯃꯅꯨꯡ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯊꯣꯏꯕꯤ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯒ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯐꯝꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯃꯅꯤꯡꯃꯨꯛꯇ ꯁꯅꯥꯅ ꯌꯣꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯣꯅꯨꯡꯒꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯀꯌꯥꯅ ꯊꯜꯂꯤ꯫ ꯌꯦꯡꯕꯗ ꯉꯛꯂꯤ꯫ ꯐꯖꯔꯕ ꯕꯤꯜꯗꯤꯡ ꯃꯊꯣꯜ, ꯌꯨꯝ ꯑꯗꯨꯒꯤ ꯐꯖꯕꯗꯤ ꯁꯩꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯅꯤ ꯁꯨꯔꯝꯒꯗ꯭ꯔꯥ ꯃꯥꯂꯦꯝꯁꯤꯗ ꯈꯟꯖꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯐꯖꯕ ꯀꯌꯥ ꯑꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯇꯥꯎꯗꯨꯅ ꯄꯨꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ, ꯊꯥꯛ ꯋꯥꯡꯕ ꯏꯃꯨꯡ, ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯝꯅ ꯃꯥꯅ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯧꯔꯤ? ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯒꯗ꯭ꯔꯥ? ꯃꯥꯕꯨ ꯉꯛꯊꯤ ꯄꯥꯏꯗꯨꯅ ꯏꯜꯂꯛꯀꯗ꯭ꯔꯥ? ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜ ꯑꯃꯗꯒꯤ ꯑꯃ ꯖꯥꯠ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯀꯨꯝꯃꯁꯦ꯫ ꯑꯔꯅꯥꯞꯅ ꯀꯨꯝꯈꯤꯒꯦ ꯇꯧꯕꯒ ꯊꯣꯏꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯔꯅꯥꯞꯀꯤ ꯐꯨꯔꯤꯠꯇ ꯐꯠ ꯌꯥꯜꯂꯤ꯫ ꯑꯔꯅꯥꯞ ꯉꯛꯄꯁꯨ ꯐꯥꯎꯖꯩ ꯃꯊꯟꯇ꯫ ꯊꯥꯡꯊꯒꯦ ꯇꯧꯔꯝꯕ ꯈꯣꯡ ꯑꯗꯨ ꯊꯥꯡꯊꯗꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯂꯤ꯫ ꯀꯩꯗꯧꯔꯦ? ꯊꯣꯏꯕꯤ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯗꯨꯅ ꯑꯩ ꯀꯤꯖꯩꯌꯦ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ, ꯑꯁꯨꯛ ꯌꯥꯝꯅ ꯆꯝꯖꯕꯤ ꯑꯇꯥꯡꯕꯅꯤ ꯑꯔꯅꯥꯞꯀꯤ ꯄꯨꯟꯁꯤꯗꯗꯤ꯫ ꯄꯥꯝꯃꯨꯃꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯣꯏꯕꯤꯕꯨ ꯆꯤꯆꯦꯠ ꯀꯣꯟꯁꯤꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯌꯥꯕꯗꯨꯗꯤ ꯃꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯂꯩꯁꯤꯗꯤ, ꯀꯨꯝꯃꯣ, ꯀꯤꯒꯅꯨ, ꯑꯩꯕꯨ ꯊꯥꯖꯧ, ꯅꯪꯕꯨ ꯑꯩꯅ ꯁꯣꯛꯍꯜꯂꯣꯏꯌꯦ꯫ ꯑꯔꯅꯥꯞ ꯐꯠ ꯀꯨꯝꯈ꯭ꯔꯦ꯫ ꯏꯃꯨꯡꯗꯒꯤ ꯁꯥꯟꯇꯤ ꯑꯃꯗꯤ ꯗꯦꯃꯤꯀꯥ ꯊꯣꯔꯛꯂꯗꯨꯅ ꯊꯣꯏꯕꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯀꯤꯅ ꯌꯦꯡꯂꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ꯫ ꯗꯦꯃꯤꯀꯥꯅ ꯕꯦꯝꯃ ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ꯫ ꯊꯣꯏꯕꯤ ꯄꯥꯛꯅ ꯀꯨꯝꯗꯦ, ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ꯫ ꯑꯔꯅꯥꯞꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯅꯥꯀꯟꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ, ꯃꯕꯣꯛꯀ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯑꯩ ꯇꯜꯂꯦ꯫ ꯗꯦꯃꯤꯀꯥ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯍꯩ ꯇꯧꯔꯣꯏꯗꯦꯅꯦꯍꯦ, ꯂꯥꯛꯑꯣꯁꯦ, ꯃꯕꯣꯛꯀ ꯄꯨꯟꯅ ꯆꯪꯉꯁꯤꯀꯣ꯫ ꯗꯦꯃꯤꯀꯥꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯇꯞꯅ ꯄꯥꯏꯕꯤꯔꯛꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯀꯤꯅ ꯀꯤꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯁꯥꯟꯇꯤꯅ ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯇ ꯐꯩ ꯅꯤꯡꯂꯝꯗꯨꯅ ꯗꯦꯃꯤꯀꯥꯒ ꯁꯥꯟꯇꯤꯒꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯗꯦꯃꯤꯀꯥꯅ ꯄꯥꯕꯨꯡꯍꯜꯅꯤ, ꯈꯨꯔꯨꯝꯁꯤꯀꯣ꯫ ꯊꯣꯏꯕꯤ ꯇꯞꯅ ꯅꯣꯟꯊꯔꯛꯇꯨꯅ ꯁꯂꯥꯏꯗ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ, ꯁꯤꯅ ꯄꯥꯎꯅꯤ, ꯈꯨꯔꯨꯝꯃꯨ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯀꯤꯕ ꯄꯥꯈꯠꯄꯅ ꯃꯈꯨꯠ ꯑꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯃꯥꯁꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯣ꯫ ꯊꯣꯏꯕꯤꯕꯨ ꯑꯔꯅꯥꯞꯀꯤ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯔꯨꯝ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ꯫ ꯊꯥꯔꯤꯕ ꯕꯦꯗ ꯑꯃꯗꯤ ꯔꯨꯝ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟ ꯑꯉꯛꯄ ꯐꯪꯅ ꯐꯖꯩ꯫ ꯗꯦꯃꯤꯀꯥꯅ ꯊꯣꯏꯕꯒꯤ ꯐꯃꯨꯡꯅꯤ, ꯁꯤꯗ ꯍꯥꯟꯅ ꯐꯝꯁꯤꯀꯣ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯀꯤ ꯐꯃꯨꯡ ꯑꯗꯨ ꯇꯁꯦꯡ ꯊꯦꯡꯕ ꯐꯥꯎꯕ ꯃꯥ ꯍꯪꯒꯣꯏꯖꯩ꯫ ꯅꯥꯟꯕ ꯍꯦꯟꯃꯟꯕꯅ꯫ ꯂꯩꯃꯅ ꯐꯝꯃꯨ ꯐꯝꯃꯨ, ꯁꯥꯟꯇꯤ, ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯐꯤꯔꯣꯜꯗꯨ ꯄꯨꯔꯛꯎ꯫ ꯐꯅꯤ ꯆꯦꯝꯁꯤ꯫ ꯕꯦꯝꯃ ꯅꯁꯥꯗꯣ ꯏꯀꯤ ꯀꯤꯅ ꯎꯏ, ꯀꯩꯝꯇ ꯄꯥꯈꯠꯀꯅꯨꯁꯦ, ꯃꯕꯣꯛꯀ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤ꯫ ꯍꯣꯏ꯫ ꯂꯩꯃꯅ ꯑꯃꯨꯛ ꯏꯆꯥꯗꯤ ꯍꯥꯟꯅ ꯏꯃꯥ ꯁꯤꯟꯅꯈꯤꯕꯗꯨꯗꯒꯤ ꯆꯥꯎꯕꯁꯨ ꯍꯦꯟꯒꯠꯂꯝꯃꯤ, ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤꯅ꯫ ꯊꯣꯏꯕꯤ ꯅꯣꯛꯅꯤꯡꯗꯅ ꯇꯞꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤ꯫ ꯗꯦꯃꯤꯀꯥꯅ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ ꯅꯪꯕꯣ? ꯊꯣꯏꯕꯤ ꯆꯥꯗꯦ ꯍꯥꯏꯅ ꯃꯉꯛꯀꯗꯨ ꯍꯥꯏ꯫ ꯂꯩꯃꯅ ꯑꯃꯨꯛꯁꯨ ꯍꯩꯃ, ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯆꯥꯛꯁꯦ꯫ ꯏꯃꯥꯁꯦ ꯀꯅꯥ ꯂꯩꯕꯅꯣ? ꯏꯃꯧꯒꯤ ꯆꯥꯛ ꯁꯦꯝꯍꯜꯂꯛꯀꯦꯀꯣ꯫ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯄꯨꯛ ꯏꯊꯟ ꯊꯜꯂꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯅꯁꯥ ꯁꯣꯛꯀꯅꯤꯀꯣ, ꯐꯤ ꯍꯣꯡꯗꯣꯛꯂꯝꯈꯣ꯫ ꯁꯦꯁꯦ, ꯁꯤ ꯍꯣꯡꯗꯣꯛꯁꯤꯁꯦ꯫ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯉꯔꯥꯡꯗꯒꯤ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯌꯥꯗꯦ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯏꯃꯥꯁꯨ ꯀꯞꯂꯝꯒꯅꯤ, ꯏꯅꯝꯃꯁꯨ ꯀꯞꯂꯝꯅꯤ, ꯆꯤꯆꯦꯅꯁꯨ ꯑꯩ ꯐꯨꯔꯅꯤ꯫ ꯃꯥ ꯌꯥꯝ ꯐꯠꯇꯦ, ꯑꯩꯅ ꯀꯞꯄꯒ ꯍꯥꯏꯔꯁꯨꯅꯦ ꯁꯨꯛꯇꯥ ꯇꯥꯕꯤꯗꯦ꯫ ꯗꯦꯃꯤꯀꯥ ꯃꯊꯥ ꯁꯥꯔꯞꯇꯧꯅ ꯐꯨꯔꯣꯏꯗ ꯐꯨꯔꯣꯏꯗ, ꯃꯕꯣꯛ ꯍꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ, ꯏꯃꯧ ꯐꯨꯍꯜꯂꯣꯏꯀꯣ꯫ ꯐꯨꯅꯤ, ꯆꯤꯆꯦꯅ ꯑꯩ ꯁꯣꯏꯗꯅ ꯐꯨꯅꯤ꯫ ꯆꯤꯆꯦꯗꯣ ꯃꯕꯣꯛꯅꯅꯦ ꯅꯪꯕꯨ ꯐꯨꯅꯨ ꯍꯥꯏꯗꯦ, ꯀꯞꯀꯅꯨꯁꯦ꯫ ꯁꯥꯟꯇꯤꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯅꯧꯗꯨꯅ ꯆꯥꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯖꯅꯕ ꯍꯣꯠꯅꯍꯧꯔꯤ꯫ ꯗꯦꯃꯤꯀꯥꯒ ꯂꯩꯃꯒ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯁꯂꯥꯏꯅ ꯑꯉꯥꯡꯗꯨꯗꯤ ꯀꯝꯗꯧꯍꯧꯔꯦ? ꯐꯅ ꯂꯨꯗꯧꯔꯦ, ꯑꯉꯥꯡꯁꯦ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯌꯥꯝ ꯂꯥꯞꯅ ꯂꯩ꯫ ꯑꯔꯅꯥꯞ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯕꯤꯖꯣꯏꯅ
ꯅꯄꯥꯏꯕꯨ ꯁꯤꯡꯅꯔꯒ ꯑꯐꯕ ꯑꯣꯏꯅꯤ ꯈꯟꯅ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤꯗꯣ ꯏꯖꯠ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯒꯦ ꯐꯪꯗꯕꯅꯤ ꯁꯂꯥꯏꯅ ꯊꯣꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯅꯪꯅ ꯅꯝꯗꯅ ꯐꯥꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯐꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯌꯨꯝꯗ ꯄꯥꯎ ꯑꯃꯗꯤ ꯍꯥꯏꯗꯣꯛꯂꯨꯕꯅ ꯆꯨꯝꯒꯅꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤꯃꯨꯛ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯗꯨ ꯊꯦꯡꯅꯕ ꯇꯥꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯂꯥꯏ ꯕꯤꯆꯣꯏ ꯑꯃꯗꯤ ꯑꯍꯜ ꯑꯃꯒ ꯄꯨꯟꯅ ꯊꯣꯏꯕꯤꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯔꯤ ꯑꯍꯜ ꯑꯍꯨꯝ ꯃꯥꯡꯇꯨꯡ ꯆꯪꯂꯛꯄꯗꯨꯗ ꯔꯤꯇꯥ ꯃꯥꯡꯒꯣꯜꯗꯨꯗ ꯐꯤꯗꯥ ꯁꯦꯝꯂꯤ ꯔꯤꯇꯥꯅ ꯃꯥꯃ ꯍꯣꯏ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯏꯕꯦꯝꯃ ꯑꯍꯜ ꯑꯍꯨꯝꯗꯣ ꯖꯤꯇꯦꯟ ꯑꯃꯗꯤ ꯁꯨꯕꯣꯟꯗ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯕꯥꯔ ꯎꯠꯂꯛꯂꯤ ꯆꯪꯁꯤꯟꯅꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ ꯁꯂꯥꯏꯅ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯒ ꯏꯃꯧꯒꯗꯣ ꯍꯧꯖꯤꯛ ꯋꯥꯏꯗ ꯌꯨꯝꯗ ꯌꯧꯔꯛꯍꯧꯔꯦ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯆꯕꯅꯤ ꯁꯨꯕꯣꯟꯅ ꯑꯍꯜꯁꯤꯡꯕꯨ ꯕꯦꯕꯥꯔ ꯀꯥꯏꯖꯗꯦ ꯑꯗꯨꯕꯨ ꯇꯧꯕ ꯉꯝꯕ ꯊꯧꯅꯥ ꯐꯕ ꯅꯆꯥꯅꯨꯄꯥꯗꯣ ꯃꯐꯝꯁꯤꯗ ꯊꯥꯔꯛꯎ ꯆꯞ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯒꯦ ꯏꯆꯟꯕꯨ ꯐꯥꯔꯒ ꯄꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯥ ꯃꯁꯥꯅ ꯑꯩꯒꯤ ꯏꯆꯟꯕꯨ ꯌꯨꯝꯁꯤꯗ ꯊꯤꯜꯂꯛꯀꯗꯧꯕꯅꯤ ꯏꯕꯨꯡꯉꯣꯅ ꯁꯥꯎꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ ꯕꯤꯖꯣꯏꯒꯤ ꯋꯥꯗꯨꯗ ꯁꯨꯕꯣꯟ ꯑꯃꯨꯛꯁꯨ ꯀꯟꯊꯠꯂꯛꯂꯤ ꯈꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯁꯤꯗ ꯋꯥ ꯂꯣꯏꯔꯁꯦ ꯁꯂꯥꯏꯅ ꯏꯕꯨꯡꯉꯣ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯏꯆꯥꯅꯨꯄꯥ ꯊꯥꯔꯛꯄ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯆꯠꯅꯕꯤ ꯋꯥꯡꯃ ꯂꯥꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯌꯥꯝꯗꯨꯒꯤ ꯋꯥꯗꯨꯗ ꯃꯦꯝꯇꯣꯟꯅ ꯃꯔꯛ ꯄꯠꯊꯠꯂꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯣ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯧꯍꯟꯕꯤꯔꯣ ꯃꯈꯥ ꯇꯥꯕ ꯏꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯈꯟꯅꯔꯁꯤ ꯕꯤꯆꯣꯏꯅ ꯏꯆꯦꯅ ꯅꯅꯥꯎ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤ ꯏꯆꯥ ꯑꯉꯥꯎꯕ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯑꯍꯜ ꯃꯁꯦꯟ ꯑꯩꯈꯣꯏꯅ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯁꯤꯟꯁꯤ ꯁꯨꯕꯣꯟꯗꯨ ꯁꯥꯎꯒꯠꯂꯛꯂꯤ ꯃꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯀꯥꯏꯗꯅꯕ ꯁꯤꯟꯁꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯆꯥꯅꯨꯄꯥꯕꯨꯅ ꯃꯤ ꯑꯣꯏꯅ ꯎꯕ ꯁꯣꯛꯍꯟꯅꯤꯡꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟꯕꯨꯅ ꯂꯥꯏꯛꯇꯤ ꯑꯃꯒꯨꯝ ꯎꯕꯗꯤꯅꯦ ꯃꯕꯨꯡꯉꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ ꯌꯥꯔꯦ ꯑꯍꯜꯁꯤꯡ ꯂꯦꯡꯕꯤꯔꯣ ꯋꯥ ꯁꯪꯊꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯐꯅ ꯀꯟꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯩꯖꯐꯝ ꯊꯣꯛꯄ ꯋꯥ ꯃꯈꯨꯠꯂꯣꯟ ꯑꯗꯨꯅ ꯍꯥꯏꯖꯩ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯍꯤꯅ ꯄꯤꯛꯊꯅ ꯆꯦꯜꯂꯤꯕ ꯑꯣꯏꯕꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯖꯃꯟꯕꯗꯨꯗ ꯖꯤꯇꯦꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ ꯂꯥꯛꯄꯤꯔꯤꯕ ꯑꯍꯜꯁꯤꯡꯒꯤ ꯃꯥꯏ ꯌꯦꯡꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯥꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯏ ꯍꯥꯏꯔꯕꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯅꯁꯥꯅ ꯌꯥꯅ ꯁꯦꯟꯅꯕ ꯉꯝꯒꯗ꯭ꯔꯥ ꯇꯥꯗ ꯃꯗꯨꯃꯛ ꯅꯅꯥꯎꯅ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯟꯖꯥꯎ ꯄꯥꯏꯔꯤ ꯃꯇꯤꯛ ꯏꯖꯠꯄꯨ ꯄꯩꯁꯥꯅ ꯃꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯕ ꯊꯦꯡꯅꯕ ꯃꯐꯝꯗ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯏꯕꯨꯡꯉꯣ ꯃꯥꯃꯅ ꯈꯨꯟ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ ꯑꯗꯨꯒꯨꯝꯕ ꯑꯃꯇꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯖꯔꯣꯏ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛꯇꯤ ꯃꯁꯥꯅ ꯌꯥꯅ ꯏꯃꯨꯡꯅ ꯌꯥꯅ ꯂꯧꯍꯟꯒꯅꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯗꯨꯅ ꯃꯁꯥꯅ ꯌꯥꯏ ꯍꯩꯍꯟꯅꯕ ꯍꯣꯠꯅꯔꯕ ꯅꯩꯇꯣꯝ ꯄꯣꯛꯄ ꯅꯆꯥ ꯑꯗꯨꯒꯤ ꯁꯤꯡ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯣ ꯗꯥꯗꯥ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯅꯅꯥꯎꯅ ꯇꯧꯖꯔꯣꯏ ꯊꯥꯖꯕꯤꯌꯨ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯃꯄꯨ ꯃꯥꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ ꯁꯦꯜ ꯄꯥꯏ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯅꯥꯄꯜ ꯌꯥꯎꯗꯦ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯑꯗꯨꯛ ꯌꯥꯝꯅ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯕ ꯑꯣꯏꯕꯅ ꯃꯦꯝꯇꯣꯟ ꯍꯣꯏꯅꯁꯨ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯨ ꯃꯉꯛ ꯍꯥꯏꯒꯠꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯎꯔꯝꯂꯕꯗꯤ ꯁꯨꯕꯣꯟꯒꯤ ꯈꯨꯠꯇ ꯉꯛ ꯀꯦꯜꯂꯝꯕꯁꯨ ꯌꯥꯏ ꯁꯣꯝꯗꯁꯨ ꯕꯤꯖꯣꯏ ꯍꯣꯏ ꯍꯜꯂꯛꯄ ꯑꯗꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ ꯄꯤꯐꯝ ꯊꯣꯛꯄ ꯏꯖꯠꯀꯤ ꯃꯃꯜ ꯄꯤꯗꯨꯅ ꯊꯣꯏꯕꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯔꯕꯅꯤ ꯃꯗꯨꯒꯤ ꯄꯥꯋꯔ ꯑꯗꯨꯗꯤ ꯕꯤꯖꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯖꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯀꯥꯏꯗꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯊꯣꯏꯕꯤꯅ ꯌꯥꯕꯤꯔꯕꯗꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯙꯔꯃ ꯂꯩꯕ ꯏꯃꯨꯡꯅꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯔꯤ ꯍꯥꯏꯅ ꯄꯨꯔꯛꯄ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯛ ꯋꯥꯡꯅ ꯈꯟꯖꯩ ꯑꯦꯂꯤꯅꯥꯒꯤ ꯃꯄꯥꯒ ꯊꯥꯖꯕ ꯂꯩꯅꯈꯤꯕꯅ ꯕꯤꯖꯣꯏꯅ ꯁꯥꯎꯕ ꯈꯛꯅꯤ ꯑꯗꯨꯕꯨ ꯊꯥꯖꯕ ꯂꯩꯅꯈꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯟꯊꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯤ ꯃꯍꯥꯛ ꯇꯧꯗꯦ ꯀꯔꯤꯒꯨꯝꯕ ꯊꯣꯏꯕꯤꯅ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯔꯅꯕꯀꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯃꯈꯣꯏꯅ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯁꯂꯥꯏ ꯑꯃꯗꯤ ꯕꯤꯖꯣꯏꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯗꯦꯃꯤꯀꯥꯗꯣ ꯆꯤꯡꯅꯅ ꯌꯥꯝꯕ ꯀꯔꯤ ꯍꯥꯏꯅꯔꯛꯂꯦ ꯊꯣꯏꯕ ꯄꯥꯎꯍꯜ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯄꯩꯕ ꯆꯩꯔꯥꯛ ꯅꯪ ꯅꯁꯥꯅ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯂꯧꯕ ꯇꯥꯕꯅꯤ ꯄꯥꯎꯡ ꯑꯃꯗꯤ ꯄꯥꯎꯍꯜꯅꯁꯨ ꯃꯗꯨꯃꯛ ꯊꯥꯖꯕ ꯄꯤꯔꯝꯂꯦ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪꯁꯤ
ꯄꯥꯎꯅ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕꯅꯤꯀꯣ ꯕꯤꯖꯣꯏ ꯊꯃꯣꯏ ꯁꯣꯛꯂꯤ ꯊꯣꯏꯕꯤꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯑꯔꯣꯏ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯕꯤꯖꯣꯏ ꯃꯄꯤ ꯔꯥꯖꯦꯅ ꯑꯔꯅꯥꯞꯀꯤ ꯄꯥꯝꯕꯣꯝꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯇꯞꯅ ꯊꯥꯔꯝꯂꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯩꯃ ꯀꯞꯂꯛꯂꯤ ꯆꯪꯁꯤꯟꯗꯨꯅ ꯑꯔꯅꯥꯞꯀꯤ ꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯔꯛꯂꯤ ꯅꯪꯅꯁꯨ ꯌꯥꯝꯅ ꯐꯠꯂꯝꯃꯣꯏ ꯍꯥꯏꯕꯗꯤꯅꯦ ꯏꯃꯥꯁꯤ ꯈꯜꯂꯨꯗꯕꯅꯤ ꯅꯪ ꯄꯦꯜꯂꯕ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ꯭ꯔꯥ ꯃꯁꯤꯔ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥ ꯏꯅꯥꯎ ꯌꯥꯔꯦꯁꯦ ꯃꯧꯁꯦ ꯇꯥꯔꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯅꯤ ꯀꯔꯤꯒꯤ ꯃꯁꯥꯅ ꯌꯥꯗ ꯅꯪꯅ ꯅꯝꯗꯅ ꯅꯪꯒꯤ ꯍꯣꯠꯅꯔꯤ ꯍꯥ ꯏꯃꯥꯁꯤꯅ ꯅꯪꯕꯨ ꯀꯔꯝꯅ ꯁꯣꯛꯍꯟꯗꯅ ꯉꯥꯛꯇꯨꯅ ꯊꯝꯃꯣ ꯍꯥꯏꯕꯅ ꯊꯣꯏꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯁꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤꯅꯦꯍꯦ ꯏꯃꯥꯁꯤ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦꯕ ꯂꯩꯃ ꯋꯥꯈꯜꯅ ꯀꯞꯂꯛꯂꯤ ꯑꯔꯅꯥꯞꯁꯨ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯃꯤꯀꯥꯅ ꯊꯩꯕ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯅꯪ ꯀꯩꯀꯩ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯤꯕꯅꯣ ꯃꯥꯕꯣꯛ ꯈꯥꯡꯕ ꯉꯝꯗꯦꯅꯦꯍꯦ ꯊꯩꯕ ꯅꯪ ꯂꯣꯠꯈ꯭ꯔꯣ ꯅꯪ ꯄꯥꯎ ꯉꯝꯗꯦ ꯄꯥꯡꯍꯜꯂꯁꯨꯅꯦ ꯅꯪꯕꯨ ꯀꯟꯕꯤꯔꯔꯣꯏ ꯅꯪ ꯂꯣꯠꯈ꯭ꯔꯣ ꯆꯠꯂꯨ ꯊꯣꯏꯕ ꯃꯕꯨꯡꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯏꯆꯥ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ ꯅꯪ ꯂꯣꯠꯈ꯭ꯔꯣꯁꯦ ꯆꯠꯂꯨ ꯅꯪ ꯂꯣꯠꯈ꯭ꯔꯣꯅꯦ ꯂꯩꯃꯅ ꯃꯆꯥ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯑꯃꯨꯛꯇ ꯀꯜꯂꯨ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨꯅꯦ ꯁꯦ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯎ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨꯅꯦꯍꯦ ꯃꯣꯖꯥꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯇꯨꯃꯤꯟ ꯌꯦꯡꯕ ꯅꯠꯇ ꯑꯔꯅꯥꯞ ꯇꯞꯅ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯊꯔꯛꯂꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯏꯃꯥꯁꯦ ꯅꯆꯥꯁꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯑꯩ ꯂꯥꯜꯂꯤ ꯏꯃꯥꯁꯤ ꯂꯩꯃ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯤ ꯄꯦꯟꯗꯕꯅ ꯃꯆꯥꯒꯤ ꯃꯥꯏꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯟꯕꯤꯔꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯊꯩꯕꯤ ꯂꯣꯏꯅ ꯎꯔꯤ ꯇꯞꯅ ꯑꯃꯨꯛ ꯑꯔꯅꯥꯞꯀꯤ ꯕꯦꯠ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯐꯝꯂꯤ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯍꯧꯖꯤꯛꯇꯒ ꯋꯥꯈꯜꯒ ꯇꯥꯁꯤꯟꯅꯔꯗꯅ ꯀꯞꯇꯅꯒ ꯇꯧꯋꯤꯅꯦ ꯁꯤꯔꯅꯤꯅ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤ ꯁꯤꯒꯦ ꯁꯤꯁꯅꯨ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯊꯣꯛꯄꯅꯤ ꯑꯩꯅ ꯁꯤ ꯊꯣꯛꯇꯅꯕ ꯀꯥꯏꯔ ꯀꯞꯄꯒ ꯍꯥꯏꯖꯕꯅꯦꯕ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯇꯥꯕꯤꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛꯇꯅ ꯁꯤꯕꯒꯁꯨ ꯀꯤꯔꯤꯌꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤꯕ ꯃꯇꯝꯗꯅꯤ ꯑꯔꯅꯥꯞꯀꯤ ꯌꯨꯝꯗꯨꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯃꯤ ꯈꯔꯒ ꯄꯨꯟꯅ ꯌꯧꯔꯛꯂꯤ ꯊꯣꯏꯕꯤꯕꯨ ꯄꯨꯊꯣꯔꯛꯂꯨ ꯃꯌꯥꯝ ꯃꯥꯡꯗ ꯋꯥ ꯍꯪꯅꯕ ꯍꯥꯏꯔꯛꯂꯤ ꯂꯩꯃꯅ ꯏꯃꯥ ꯊꯣꯛꯑꯁꯤ ꯂꯥꯎ ꯃꯌꯥꯝꯅ ꯉꯥꯏꯅꯍꯧꯔꯦ ꯂꯩꯃ ꯊꯣꯏꯕꯤꯗ ꯋꯥ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯕꯤꯖꯣꯏꯅꯁꯨ ꯌꯥꯗꯦ ꯍꯣꯏ ꯊꯣꯏꯕꯤꯒ ꯂꯩꯃꯒ ꯊꯣꯔꯛꯄꯗ ꯑꯔꯅꯥꯞ ꯊꯣꯡ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯗꯗꯤ ꯌꯦꯡꯗꯅ ꯇꯞꯅ ꯍꯥꯏꯔꯛꯂꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨꯀꯣ ꯅꯪꯅ ꯄꯤꯔꯛꯄ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯍꯔꯥꯎꯅ ꯂꯧꯒꯅꯤ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯍꯥꯟꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ ꯊꯣꯏꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯨꯄꯥꯗꯨꯅ ꯕꯤꯆꯥ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯅꯝ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯄꯤꯗ ꯆꯦꯜꯂꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯦ ꯁꯤꯗ ꯂꯥꯎꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯇꯝꯃꯒ ꯋꯥꯔꯤ ꯁꯥꯁꯦ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯤ ꯀꯞꯀꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯀꯞꯄ ꯌꯥꯗ꯭ꯔꯦ ꯇꯥꯃꯣ ꯍꯣꯏ ꯂꯥꯛꯑꯁꯤꯗꯤ ꯁꯦ ꯅꯪꯅ ꯄꯦꯟꯗꯕ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯌꯨ ꯊꯣꯏꯕꯤ ꯑꯔꯅꯥꯞꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯤ ꯍꯥꯏꯌꯨ ꯅꯁꯥꯅ ꯌꯥꯏ ꯑꯣꯔ ꯌꯥꯗꯦ ꯁꯤꯗꯪ ꯍꯥꯏꯌꯨ ꯀꯩꯝꯇ ꯀꯤꯒꯅꯨ ꯊꯣꯏꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯐꯠ ꯇꯩꯊꯣꯛꯂꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯐꯝꯂꯤꯕ ꯑꯔꯅꯥꯞꯇ ꯌꯥꯝꯅ ꯄꯦꯟꯗꯅ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯐꯥꯕꯅꯤ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯒ ꯅꯍꯥ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯅꯔꯤ ꯈꯪꯍꯧꯗꯦ ꯑꯔꯅꯥꯞꯄꯨ ꯆꯤꯡꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯔꯅꯥꯞꯄꯨ ꯒꯥꯔꯤ ꯇꯝꯅ ꯄꯨꯔꯛꯂꯤ ꯑꯔꯅꯥꯞꯁꯨ ꯃꯁꯥꯅ ꯌꯥꯅ ꯊꯥꯡꯂꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯔꯅꯥꯞꯅ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯔꯅꯥꯞꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯂꯤ ꯃꯌꯥꯝꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯂꯤ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯌꯥꯝ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤꯒ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯏꯁꯥꯅ ꯌꯥꯔꯦ ꯃꯥ ꯄꯨꯈꯤꯗꯣ ꯑꯔꯅꯥꯞ ꯉꯛꯅ ꯊꯣꯏꯕꯤꯗ ꯌꯥꯝ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ